Hayeng Chatkadawriba Manipur Kanba Khongchud asida lamdam asigi Minister MLA Bureaucrat amadi Phurub Khudingmaki miyuisingna saru yabiyu haina Coordinating Committee on Manipur Integrity Kokomi Women Wing Coordinator Y Leirik Leimana appeal tawrakle Lampel Pata leiba Kokomi gi office ta pangthokpa paugi mifam amada wafam asi phongdokladuna mahakna makha tana hai Khongchud ase hayeng ayok pung 8 taba matamdagi Thangmaiban Thau ground dagi hauraga Kuman Lampak Men Stadium da lamtungpham oikani Khongchud ase hauzik oiriba Manipur gi phibam asi kannabagi damak chatpa khongchad ama oiba maramna lamdam asida khundaminariba yelho furup khudingma political party khudingma ki miyoi se minister MLA bureaucrat lenga ki employee sing CSO club maira paibi imalup amadi mahairoi pumnamak na saru yabiyo imalibak ase kanbada yumthong khudingma ki miyam na saru yabiyo hainasu leirik leimana makata ki Panbi yabade Khongchud asida Manipur ge yelho me muthanaba India gi thausil khudakta lepkadabane India gi kanglup phurup naiba thawong yaningde narco terrorism marum phuktalasi mapandagi landarakliba narco terrorist sing tanthokhi gadabane NRC chananaba thawrang thuna paikhallo lan loidriba fawba combing operation toba yaroi haibana chingba slogan sing sizinagani hairi MLA मंत्री खंगदे राजनीति तौने ना चोंथोइबा कांगबु खंगदे पुनमा हायेंगी कोकोमी न सिंजरिबा लेलिसिदा मतम सांग न वादना ब्रजाना सु तुमलम चारम खंगदना वाना लेरिबसे अखोय इमालेबा गंगलेपाक मणिपुर कन्नबगी सरु अमुक्ता कोकोमी न सिंजरिबसिदा मिपुम खुदिंगी अहल अमल छात्र नहारोल इमाई बेन इपाइपन कलब Thabak ingkang tawi haidana laibak thabak ingkang tawi haidana laibiriba office ta thabak tawiriba kuting MLA mantri kudingi ko komigi mayidagi saruk yaminaraga aikoi punamak amuk tadi Manipur kan minasi imalay bak Manipur kan meda yumthong kudingi yawi haidana ay na ngasi ko komigi aminara ay na imay ben brazada kok non na Hanna kurum jadi